Home Ministry na shillaga pangthokliba Meetei Kuki Anigi Meepham Asi Union Home Minister gi Yumpham Yaodaba Wapham adu Achumba Tanaba Sinba Sarou Amani haina COCOMI gi maikeidagi phongdorakli hiramasiga mari leinana Coordinating Committee on Manipur Integrity COCOMI na thadorapa cherol amana hai Ministry of Home Affairs na sinduna Delhi da Meetei amadi Kuki Mizo Mar Group ke mihut singa phaminanaba silliba asida COCOMI na wakhal tana Sarou yadanaba firep lobani Thaurang asi Union Home Minister Amit Sahana Parliament thamkiba Yumpham Yaodaba Wapham haibade Manipur gi irang asi Meetei amadi Kuki Furuk ki marakta thokpa ethnic conflict ni amadi irang asi Meetei singna ST status phangnaba talib demand ga mari leinana High Court of Manipur na pikiba direction amana maina chukibani haiba Wapham adu Achumba Tanaba Sinba Sarou amani haina COCOMI na lawi mamangda Home Ministry gi official singa Imphal da unakiba amada loop asigi wakhalon ase mayek seng na thamkrabane Manipur gi miyamna India lenga ase irang asigi neutral mediator ama oina laude irang asigi active party amani haina lowi haina so khangan krabane irang asigi nungi oiba asengba wafam khangdana peace initiative ke thorang lokalak pa haibase political gi meeting yauba maningfudaba thorang amane Maning fundaba thorang amane nakal anima ke miyoi khara kauduna taha mifam kaudakliba ase irang asike warushen puroknabage thabak thoram sing khumang chawshina changsili haibage mitrang ama miyamda uhanduna Union Home Minister na Parliament ta makhogi khudong chaba matam yengduna wa kangthokpane magun leiba dialogue ama Chathanaba athuba matamda loop asina thamliba makhagi demand sing ase paikhatpa mathau tai demand sing adude state asige mifam pumnamakta rule of law lehenba suda yauriba group sing yauna chingi mafam sing de leidiba hostile element sing takthokpa highway da blockade chathaba yauna lokaina lam kansiliba Kuki militant group sing yauna peace initiative ke mayokta phone na leiba sing ke mathakta action chathaba Manipur ge laimai da leidiba foreign origin armed mercenary sing Loishinbaga loinana su agreement khudakta chatna handaba irang asigi tasengba maram ama oriba cross border illegal immigration Kuki narco terrorism network sing amadi separate agenda sing ase khangba mathok tai thokliba irang asigi matangda loba warip sing ase civilian representative sing na thairaga su da leiriba group sing na lowi haina Kuki Zofuru ke MLA sing na phongdokpa leiba maramna su group sing ge luchingba singa hakthingna engage towa mathautai haina haibana chingba demand sing asine Matam kushilaklaba irang asi India lengakna Kuki separatist elements singda lana thazaba piba amadi pukning thogatlubage mahinane Masi khudakta lepkadabane India lengakna terror free environment armed operation amadi narco terrorist lehandraba matamdata Kuki Mizomar amadi thado furuki civilian miyamga achumba wari sanaba oithokane cherol asna makata na hai lamnamasida kanglo furup amata oina ingtapa hingminaba purak hingminaba paikhalakpa thorang sing COCOMI na taramna oi COCOMI na matam pumnamakta achumba wayel tangdu leita ba amadi Manipur gi territorial integrity amadi indigenous heritage kanna ballepli hainasu cherolasna makatari